ꯁꯤ ꯄꯥꯇ꯭ꯔꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯊꯅꯝꯃꯤꯁꯦ ꯇꯦꯡꯀꯣꯠꯀ ꯀꯔꯤ ꯆꯥꯃꯁꯀꯅꯦꯕ ꯌꯥꯝ ꯀꯟꯅ ꯐꯖꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯝꯇ ꯎꯗ꯭ꯔꯤꯕ ꯑꯣꯏꯇꯥꯔꯗꯤ ꯐꯖꯕ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯂꯩꯆꯤꯜ ꯑꯅꯤ ꯊꯦꯡꯅꯗꯧꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯏꯁꯟꯕꯤꯔꯝ ꯇꯥꯕꯅꯤ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯅꯨꯡꯁꯥ ꯊꯣꯛꯑꯀꯥꯟꯗ ꯁꯤꯗꯤ ꯇꯦꯡꯀꯣꯠꯀꯁꯨ ꯍꯨꯟꯗꯣꯛꯑꯝꯃꯕ ꯀꯩꯅꯣ ꯇꯧꯋꯦ ꯆꯥꯃꯁ ꯑꯃꯒ ꯑꯁ ꯇꯦꯡꯀꯣꯠꯀ ꯆꯥꯃꯁꯀ ꯍꯨꯟꯗꯣꯛꯑꯝꯃꯕ ꯀꯩꯅꯣ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯣꯏꯁꯟꯖꯔꯝꯒꯦ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯂꯥꯛꯅꯕ ꯍꯧꯔꯃꯤꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯆꯥꯏꯕꯒꯤ ꯃꯃꯤ ꯑꯗꯨꯝ ꯈꯔ ꯂꯩꯔꯦ ꯍꯥꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯔꯝꯕꯅꯤ ꯃꯤꯅ ꯑꯩꯈꯣꯏ ꯆꯪꯉꯝꯃꯦ ꯑꯩꯈꯣꯏ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯥꯒꯤꯗꯤ ꯃꯥꯒꯤ ꯑꯗꯨ ꯊꯝꯃꯝꯗꯦ ꯑꯗꯨꯒ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏ ꯃꯤ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯁꯤꯒꯤ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯀꯩ ꯀꯩꯅꯣ ꯑꯗꯨꯝ ꯇꯥꯍꯜꯂꯝꯕ ꯃꯤ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯑꯃ ꯇꯧꯔꯁꯨ ꯍꯦꯛꯇ ꯇꯥꯕꯅꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯁꯨ ꯂꯩ 2024ꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔ 31 ꯁꯨꯃꯥꯏꯅ ꯈꯔ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯦ ꯈꯔ ꯇꯥꯁꯟ ꯈꯣꯝꯖꯤꯜꯂꯒ ꯑꯐꯕ ꯊꯕꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯖꯔꯝꯃꯒꯦ ꯁꯤꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄ ꯂꯩꯍꯧꯔꯗꯧꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯁꯨꯝ ꯇꯧꯔꯝꯃꯤꯅꯤꯁꯦ ꯃꯇꯝ ꯆꯨꯞꯄ ꯑꯗꯨꯝ ꯂꯩꯍꯧꯔꯗꯧꯅꯤ ꯕꯣꯛꯁ ꯈꯣꯝꯖꯤꯜꯂꯒ ꯂꯩꯕ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯌꯦꯡꯕꯤꯅꯕ ꯄꯨꯊꯣꯛꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯦ ꯁꯤꯃ ꯂꯣꯏꯁꯤꯜꯂꯝꯃꯗꯕꯅꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯄ ꯁꯥꯗꯣꯛꯄ ꯑꯩꯈꯣꯏꯒꯤ ꯍꯧꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯁꯨ ꯂꯩꯔꯝꯕꯅꯦ ꯑꯥꯗ ꯏꯁꯣꯔꯁꯤꯅ ꯂꯣꯏ ꯂꯣꯏꯁꯟ ꯂꯩꯔꯝꯃꯦ ꯉꯁꯥꯏꯗꯩ ꯍꯧꯈ꯭ꯔꯦ ꯍꯧꯕꯗꯩ ꯅꯝꯍꯧꯗ꯭ꯔꯦ ꯅꯝꯗꯕꯁꯨ ꯌꯥꯕꯅꯦ ꯑꯗꯣ ꯅꯝꯃꯤꯁꯤ ꯃꯔꯝ ꯂꯩꯕꯩꯅꯤ ꯁ꯭ꯋꯥꯏꯗ ꯆꯥꯏꯊꯣꯛꯑꯝꯕꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔ ꯀꯥꯔꯛꯄꯗ ꯑꯩꯈꯣꯏ ꯁꯦꯡꯕꯁꯤꯅ ꯄꯨꯝꯅꯥꯟ ꯅꯥꯜꯂꯦ ꯄꯨꯝꯁꯦꯡ ꯁꯦꯡꯉꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯂꯩꯕꯒꯤꯅꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯒꯨꯝꯕ ꯄꯨꯈꯠꯄꯤꯔꯛꯑꯁꯨ ꯆꯥꯅ ꯊꯛꯅꯕ ꯇꯧꯕꯤꯔꯝꯃꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯕꯦꯛꯇ ꯅꯠꯇ꯭ꯔꯒ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯄꯨꯈꯤꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯕꯅꯤ ꯀꯟꯗꯤꯁꯟ ꯂꯩꯕꯅꯤ ꯇꯥꯛꯆꯕ ꯅꯠꯇꯦ ꯃꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯃꯐꯝꯁꯤꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯕꯤꯔꯝꯕꯁꯤꯅ ꯍꯌꯦꯡꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤꯅ ꯀꯣꯟꯅꯊꯪꯗ ꯀꯥꯔꯛꯄ ꯁꯨꯝ ꯃꯊꯪ ꯀꯥꯔꯛꯑꯦ ꯈꯜꯂꯣ ꯅꯣꯡꯃꯗ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯑꯅꯤ ꯑꯍꯨꯝ ꯁꯨꯝ ꯊꯅꯝꯃꯦ खल्लो चही अमददी 365 डेज संडे 52 संडे 53 लेबा टाइमिंग जिदा संडे खुदिंगी प्लास्टिक बोतल 10 नत्रग मंगा हुंतोमे खल्लो मंगा 50 दी याम यामेने अदुमायना तौदना यामहंदना बगिदमक्ता अदुम लौखचबनी प्रेमजि लेरे शोजि लेरे अखोय गाड़ीदा लागते खोंग कारपनि ngसाङै गैस की मैकेट अमा अदुगा नॉर्मल मैकेट अमा व्यू यांगबा लाक्पिबा ngक्तनि सिदा लेरम मैम दो सि फजबा व्यू मैम लेरि समना कंदा उरिबा नुंसासि लेरे अदुगा व्यू जे पोस्ट तारबा व्यू असोमना कंदा मयोम अनि मस लेरि मयोम अनि हुम लेरि असिमजु अइना कोटलगा पुरकदोरिम मयोम अइना चाइबुदि चाइथोमदे एटलिस्ट फारे अदो ताजु सिगि मयोमजिमा अदुम लेहौरगदबा मयोम ओइबना मरम ओरगा मसिमसु मै थादोक चरमगे मै थादोक प्लास्टिक मै थाबा फते प्लास्टिक मै थाबा फते अदुम हाइने अदु मै थाद्रगदि कमाय मुक तौदनु फुमजनबजु फते तुमजु तुमदे अदुगा मनुंग फुमजनगदबजु सिंग कारकपदु योपाक बेरचान कई करा मैम पूरा कारागदि फजद्रेबको अदुदना लेरम बजे तो मै थादोक जबा साइदा यामी हे जिदि फाजना थाम बैनी सिंगा बोतलम याउगिदा हे मयोम जे सुम मयोम जे मतुंग मनाउ सिदा चाबीरगा मयोम साइदा सुम थमुनु बैग ता हापगा युमदा पुगिबि याय फजन डिस्पोज तौबि याय मफम चाना अस सि कैनो युने वांग कयो ना वांगलै हैरा वांगलै तरमदगी टेंकोट का चमच का खौरगा थनम माले अना थांगगी अखोइना थांगगी चाउबसिंगदजु सिगुम्बा प्लास्टिक अहम लंथोकपददी प्लास्टिक से अमखक ताबा अदुगा मथंग लंथोरपा कांदा मथंग मरी ताबदगी मयाम याम सनगिदना थांगगी चाउबसिंगदा पिकनिक मयाम तौबिरंबा मयामदुना एक्ट प्लास्टिक मयामदुना एक्ट मवोंग अमदा ओइगिदना अदुमदो याम नुंगाइतबदगी अखोइ ममांगदा चलगा सुमाय तौदना एक्सप्लोरिंग मणिपुर की टीम खरा चलगा ममांगदा लोसन खमजलंबगी अखोइ प्रोग्राम सु ममांग तौगी अदुमाय तौदना चप मानना ngasiगी सिमफम सिजु फजरे मी दुम लाकनारे अयुक्ता मी थकपल लोइरमद्रि बसुरु असम मसु जुमाना देने अदुगा सुमाय तौदा मी लाकनाबा हौबदगी साइजु मी लाकनाबा हौबदे अयु खुदिंगी दुम गाड़ी दुम लेरे मी दुम लेरे फजबा होजिक्ति लचिल थारकपा तु सि होजिक सिगी फजबजु येंगनाबैदमक्ता मी दुम लाकनाबदगी अदुगा नुंगदारमदसु दुम मफमदि दुम लाकनाबा या मफमनि अदुगा
mi laknabadagi sumai tawba chaba thakba tawrakpa mayam sidagi sumai tawdana khara haurai ni ngasi mamangi chahida sumai kasu yamamde si sumai kasu plastic tabagi issue je sumai kasu leramde yam taramde khara khara budi tar su yam taramde adugo ngasi de mu mi je khara khara sum yam lakpadagi khara dum taba horabni si plastic sina sum yam chalaga di swai je changba yada mi changba yada mafam oiraktoni asi khanbadagi asi ki jaba leibadagi khar loisanjari ni akhoina loisalijina ekta loimak na lehabanate it is a example lamani mayamne example lam pijabani video yang biraga laktoni phajaba yengingbagi laktoni adu lakpa kanduda khoina yam responsible oina plastic pura so bag te hek hapchanba hek pudagi ba adumaina chatnabana phai hena khanjabagi dawrini ngasai tawbudo sigi changda leire aduga lorakpada mu phajana phumjalamge swai bhoktang chalugi tongan ba chakhum ni swai da hojik saga leise mafam phang khut maram moraga mayom adum tari chakhum mayam semkalei sar plastic bottle ya tari sipate losalamge sijo lo sandar sim siaroi bo side ya bai mami taraktre sei tara ko mu adum le hodu ni ji gas ka loire na di kum loirini loibudi loire aduga yumda dum pudagi ya pone mi chapam lekta budagi chatpa yaba area jingi chalaga sumai tawradi kamai tawni khar phajam pham ngai sumai sum mangan ladi kamai tawni silna mayam punama ai video ubadagi lakpi busu yauri aduga ai video na tabadagi through lakpa jawri sin horin khud hamna thamma aduga ai video ura lakpi busilna mayam de sumai tawbiram ganu ko sidi sakhum ngai rani adu plastic ngai rani yam ino se simi amana amutang da purakpadi nateba mi khudingi amam sum thadaram badagi adoki matik yam khatki baneba khar makai dina le hai yare swajimu clean ore hai be yare sakhum yam sajan na maram oraga sakhum gi product aktan taram mi yam kana si de ching gi than grani nga khar le plastic na mo ko ha no go ong thambiram am ne 2024 gi aroi bunu mi ne afaba thaba ama di tawre nga si sabe kuma hai pakatli takat pajini sinida fatab thabak ne ko hoindo je masi cancer nai adu ozone layer depletion ko ekoli hai ne ba tagudu si je dum ching mathak thamaga di aduna munena fakta tabale bo jatab tai seida chara hela si du sakpudi corona nar sim phein tawoi do lockdown tawoi do adugi potu ni da adugi potu ni da adune soje 2024 gi last December 31st December ne ngasina last day ne hayang tawdan hayang ya sahi hoboge mung tawgadabni sahi hobunu mitadi sida mi lakpa ho mi myam la ane khale aduga mi myam se la matung sida sumba plastic myam se saitho magadi kai wakhan khanni wakhan no kan tawde nuai ru ne khoi bok to sum nuai te de hanadi sagum je khalam de ba madago binga pulup de ko sagum je ndi khara knowledge ti phang na atopa da sala ga sagum je da video yeng biri ba mayam da jo hajining bje kai ma ben sa tha ga jo mafam chana lo simbiram ba ei sakhale me do khoi la ga kenum cha ke tawde hangwai ba phau du ne ba sim sakhale ma ga di sim singda kongjong gi singda tawgi do dumaina sa tha ga jo phadal lo simbiram ba matungda akhoi sumaina plastic bottle kai thambirambaje cherang kai thambaje mathang anauba chahi dagi di amta chakhaidana wakhan gyan tana tumaina leheningi phaja mafamje yam phajana thamningi si haining losange lakpa natraga ju sumai pumchai chai lerambadudi sum nungai raktabadagi sumaina losangri ni tawgri ni ado sije phumjan be yargadi phumjalamge khogi leibak se khara khola ga phumjan be te yabani mamang da phumjan jerame sumai tawdana khona chalu ba chingda mafamda phaja mafamda chalu matamda
ꯍꯦꯛꯇ ꯄ꯭ꯂꯥꯁꯇꯤꯛ ꯃꯤꯕꯨ ꯂꯥꯛꯅꯕ ꯍꯧ ꯇꯥꯔꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯆꯥꯏꯕꯒꯤ ꯊꯕꯛꯁꯤꯃ ꯇꯧꯋꯦ ꯑꯗꯨꯒ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒꯤ ꯆꯠꯄ ꯑꯦꯕ꯭ꯔꯤ ꯆꯠꯄ ꯈꯨꯗꯤꯡꯃꯛ ꯖꯨꯒꯣꯗ ꯆꯠꯂꯁꯨ ꯊꯥꯡꯖꯤꯡ ꯆꯠꯂꯁꯨ ꯀꯧꯅꯨ ꯆꯠꯂꯁꯨ ꯁꯤꯡꯒꯜ ꯄ꯭ꯂꯥꯁꯇꯤꯛ ꯑꯃ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯇꯤꯝꯗꯨꯗ ꯃꯤ 50 ꯆꯠꯀꯦꯔꯥ 100 ꯆꯠꯀꯦꯔꯥ ꯁꯤꯡꯒꯜ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯤꯡꯒꯜ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠ ꯃꯀꯨ ꯑꯃ ꯆꯣꯀ꯭ꯂꯦꯠ ꯃꯀꯨ ꯑꯃ ꯐꯥꯎꯕ ꯆꯤꯡ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯥꯍꯟꯖꯔꯝꯗꯦ ꯍꯥꯏꯕꯁꯤꯃꯗꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯈꯪꯒꯅꯤ ꯍꯥꯟꯅꯗ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯈꯪꯒꯅꯤ ꯗꯤꯁꯦꯝꯕꯔ ꯂꯥꯁ ꯐꯖꯕ ꯃꯐꯝꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜꯗꯤ ꯑꯃꯨꯛ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯂꯥꯛꯄꯗ ꯒꯥꯔꯤꯗ ꯂꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯆꯤꯡ ꯀꯥꯔꯛꯇꯕ ꯒꯥꯔꯤꯗ ꯂꯥꯛꯄ ꯑꯣꯏꯔꯒꯁꯨ ꯒꯥꯔꯤꯗ ꯑꯗꯨꯝ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯒꯥꯔꯤꯗ ꯑꯗꯨꯝ ꯄꯨꯕꯤꯔꯣ ꯑꯗꯨꯒ ꯕꯦꯒꯀꯨꯝꯕ ꯌꯥꯜꯂꯛꯄ ꯍꯥꯏꯕꯗꯤ ꯑꯆꯥꯄꯣꯠ ꯄꯨꯔꯛꯄꯅꯤꯅ ꯕꯦꯒꯀꯨꯝꯕꯗꯤ ꯁꯣꯏꯗꯅ ꯌꯥꯜꯂꯛꯑꯅꯤ ꯑꯗꯒꯤ ꯒ꯭ꯌꯥꯁ ꯄꯨꯔꯛꯏꯅꯤ ꯑꯗꯨꯒ ꯁꯤꯡꯒꯨꯝꯕꯁꯨ ꯄꯨꯔꯛꯏꯅꯤ ꯑꯗꯨ ꯁꯣꯏꯗꯅ ꯑꯗꯨꯝ ꯌꯥꯜꯂꯛꯀꯅꯤ ꯕꯦꯒꯀꯨꯝꯕꯗꯨꯗ ꯑꯗꯨꯝ ꯄ꯭ꯂꯥꯁꯇꯤꯛ ꯑꯍꯥꯡꯕꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯌꯨꯝꯗ ꯄꯨꯈ꯭ꯔꯒ ꯌꯨꯝꯗ ꯃꯐꯝ ꯆꯥꯅ ꯗꯤꯁꯄꯣꯖ ꯇꯧꯕ ꯃꯐꯝ ꯆꯥꯅ ꯐꯨꯝꯖꯤꯟ ꯈꯣꯠꯆꯤꯟꯕ ꯇꯧꯕꯤꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯆꯠꯂꯕꯅꯤꯅꯀꯣ ꯂꯣꯏꯁꯜꯂꯛꯄꯒꯤꯗꯣ ꯐꯖꯅ ꯅꯥꯟꯅ ꯐꯨꯝꯃꯛꯀꯦ ꯌꯦꯡꯉꯨ ꯀꯣꯡꯀ꯭ꯋꯥ ꯌꯥꯎꯔꯗꯤ ꯀꯣꯡꯀ꯭ꯋꯥ ꯃꯊꯛꯇ ꯁꯠ ꯊꯝꯕ ꯂꯥꯏꯒꯤ ꯑꯣꯏꯔꯦꯗꯅ ꯑꯗꯩ ꯂꯥꯏꯒꯤꯗꯗꯤ ꯀꯅꯥꯝ ꯄꯥꯏꯔꯣꯏ ꯑꯗꯨꯅ ꯃꯊꯛꯁꯤꯗ ꯀꯣꯡꯀ꯭ꯋꯥ ꯑꯃ ꯐꯖꯅ ꯊꯝꯕ ꯇꯪꯒ꯭ꯔꯥꯒ ꯂꯥꯏ ꯑꯣꯏꯔꯕꯅꯤꯅꯀꯣ ꯁ꯭ꯋꯥꯏꯁꯦ ꯀꯅꯥꯝ ꯄꯥꯏꯔꯣꯏꯗꯕꯅꯤꯕ ꯉꯁꯥꯏꯒꯤ ꯃꯩ ꯊꯥꯕꯗꯨꯅ ꯁꯤꯒꯤ ꯆꯥꯡꯗ ꯂꯩꯔꯦ ꯂꯣꯏꯅꯃꯛ ꯃꯨꯠꯊꯠꯂꯦ ꯑꯗꯨꯒ ꯐꯨꯝꯖꯜꯂꯦ ꯉꯁꯥꯏꯅ ꯂꯩꯔꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯕꯣꯇꯜ ꯃꯌꯥꯝꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯂꯩꯇꯦ ꯅꯥꯀꯟ ꯅꯥꯀꯟꯗꯕꯨꯗꯤ ꯈꯔ ꯂꯩꯔꯝꯒꯅꯤꯀꯣ ꯁꯤꯗ ꯂꯤꯛꯂꯤ ꯃꯩ ꯊꯥ ꯌꯥꯗꯕ ꯂꯤꯛꯂꯤ ꯑꯗꯨꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯕ ꯁꯤꯒꯤ ꯄꯥꯇ꯭ꯔꯁꯤꯒ ꯆꯥꯃꯁꯁꯤꯒ ꯌꯨꯝ ꯄꯨꯔꯒꯦ ꯐꯖꯅ ꯐꯦꯡꯇꯣꯛꯑꯒ ꯁꯤꯖꯤꯟꯅꯔꯒꯦ ꯀꯩꯒꯨꯝꯕ ꯃꯄꯨꯅ ꯀꯩꯒꯨꯝꯕ ꯄꯥꯝꯃꯛꯄ ꯂꯩꯔꯒꯗꯤ ꯁꯤꯒꯨꯝꯕ ꯄꯥꯇ꯭ꯔꯁꯤꯒ ꯆꯥꯃꯁꯁꯤꯒ ꯄꯥꯝꯃꯛꯄ ꯂꯩ ꯇꯥꯔꯒꯗꯤ ꯏꯃꯦꯜꯗ ꯄꯥꯎ ꯐꯥꯎꯕꯤꯔꯣ ꯑꯗꯨꯒ ꯐꯖꯅ ꯐꯦꯡꯇꯣꯛꯑ ꯊꯝꯕꯤꯔꯝꯃꯒꯦ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯊꯛꯇ ꯅꯨꯡꯁꯥ ꯄꯩꯉꯩ ꯁꯥꯍꯧꯔꯕꯅꯦ ꯑꯗꯨ ꯃꯈꯥꯗꯗꯤ ꯑꯃꯨꯛ ꯂꯩꯆꯤꯜ ꯊꯥꯔꯤ ꯑꯁ ꯄꯨꯔꯥ ꯃꯝꯃꯤ ꯃꯈꯥꯗꯅ ꯑꯃꯨꯛ ꯅꯠꯇꯦ ꯃꯥꯏꯗꯣ ꯃꯤ ꯌꯥꯝ ꯂꯩꯕꯗꯨ ꯌꯧꯔꯕ ꯍꯪꯉꯣ ꯃꯤ ꯑꯃꯅꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯎ ꯈꯔ ꯍꯧꯔꯒ ꯃꯤ ꯂꯩꯕꯗꯣ ꯌꯧꯔꯕ ꯌꯧꯗ꯭ꯔꯤꯕ ꯀꯥꯈꯠꯂꯣꯌꯣ ꯃꯊꯛꯇ ꯀꯥꯎꯑꯣꯌꯣ ꯃꯊꯛꯇ ꯀꯥꯈꯠꯂꯣ ꯃꯊꯛꯇ ꯑꯗꯨꯒ ꯃꯤ ꯂꯩꯔꯝꯃꯅꯤ ꯃꯊꯛꯇ ꯎꯌꯨꯡ ꯄꯔꯦꯡ ꯍꯧꯕ ꯑꯃ ꯊꯦꯡꯅꯅꯤ ꯍꯥꯏꯌꯣ ꯁꯤ ꯍꯨꯆꯟꯕꯤꯁꯤꯅ ꯌꯥꯝ ꯄꯥꯝꯃꯤ ꯉꯁꯤꯒꯤ ꯌꯥꯝ ꯐꯖꯕ
ꯃꯇꯝ ꯑꯃꯃꯨꯛ ꯊꯦꯡꯅꯔꯨꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯖꯕ ꯑꯗꯨꯒ ꯐꯖꯗꯕ ꯀꯥꯈꯠꯈ꯭ꯔꯦ ꯏꯁꯣꯔꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯂꯝꯕꯤ ꯁꯦꯝꯈ꯭ꯔꯦ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯃꯥ ꯂꯥꯛꯇꯣꯏꯗꯣ ꯑꯁꯨꯝꯅ ꯋꯥꯅ ꯀꯥꯔꯛꯂꯒ ꯆꯤꯡ ꯃꯇꯣꯟ ꯌꯧꯔꯛꯄ ꯀꯥꯟꯗ ꯐꯪꯕ ꯅꯨꯡꯉꯥꯏꯕꯗꯨꯃꯁꯨ ꯍꯧꯖꯤꯛ ꯐꯪꯉꯦ ꯚ꯭ꯌꯨꯁꯤꯅ ꯅꯨꯃꯤꯠ ꯊꯣꯛꯄ ꯚ꯭ꯌꯨ ꯑꯗꯨꯒ ꯃꯈꯥꯗ ꯂꯩꯆꯤꯜ ꯂꯩꯕ ꯚ꯭ꯌꯨ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯃꯤꯠ ꯌꯧꯗꯕ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯌꯧꯗꯕ ꯃꯐꯝ ꯂꯩꯔꯤ ꯑꯥꯗ ꯑꯕꯇꯥꯔꯒꯤ ꯑꯗꯨꯃꯥꯏꯅ ꯑꯥꯗ ꯂꯩꯕ ꯃꯐꯝꯁꯨ ꯂꯩꯔꯤ ꯂꯝꯕꯤꯒ ꯊꯤꯔ ꯀꯥꯔꯛꯄꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯃꯗꯤ ꯆꯤꯡꯗꯣꯜ ꯌꯧꯔꯀꯥꯟꯗ ꯐꯪꯉꯤ ꯍꯥꯏꯅꯕꯗꯨꯅꯤ ꯆꯤꯡꯗ ꯒꯥꯔꯤ ꯊꯧꯒꯠꯂꯛꯄꯒꯩꯗꯤ ꯅꯨꯡꯉꯥꯏꯕ ꯐꯪꯉꯣꯏ ꯑꯗꯨꯒ ꯊꯧꯒꯠꯂꯛꯇꯕꯤꯗ ꯋꯥꯅ ꯀꯥꯔꯛꯑꯒꯗꯤ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯒꯥꯔꯤꯗ ꯂꯥꯛꯄ ꯑꯉꯥꯡ ꯂꯩꯔꯤꯀꯣ ꯁꯤꯗ ꯃꯊꯛꯇ ꯂꯩꯆꯤꯜ ꯑꯅꯤ ꯊꯦꯡꯅꯗꯧꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯣꯏꯁꯟꯕꯤꯔꯝ ꯇꯥꯕꯅꯤ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯅꯨꯡꯁꯥ ꯊꯣꯛꯑꯀꯥꯟꯗ ꯁꯤꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ